इचनाव मैम यामना नुंगाइबा पाव मा हाना तामिनरसी कुकी स्टूडेंट की लीडर ओइरिबा पाउजाखु गाइते आइजोल एयरपोर्ट तगी फारे हाइरि पाउसे तामिनरसी मैतै की मथक्ता यामना वायलेंस ओइबा वाफम थमखिबगी आइजोल एयरपोर्ट तगी कुकी स्टूडेंट ऑर्गेनाइजेशन की दिल्ली की प्रेसिडेंट ओइरिबा पाउजाखु गुइते आइजोल एयरपोर्ट तगी फारे हाइबगी पाउसेना हाना ममांग थाना येंगमिनरसी इचनाव मैम Student leader Pokzaku Guite, Ngarang Nimida Wiram, Pungtaru Communita Ram Taba Matamda, Aizol Gilengpui Airport Tagi, Mejorangi Police na Parhairi, Makatana, Mejoram Police Tagi, Churasanpur Police Station da Sinaragani, Matungda, Impal Police Station da Sinaragani Hairi, Sourcesi, Hauzimaki Oina, Jumina Traga, Lali Haiba, Kangdragasu, Naga People's Manipur Haiba, WhatsApp channel Asina, Thamlakpa, Source ne, Panbayabadi. अदुगा कुकी लीडर अमसु फारी हाइरि खुलाई थिंदोक थिंजिन तौबदा यामना अचौबा थौदांग लौरिबा चीन कुकी नेशनल डिफेंस फोर्स की कदर अमा म्यांमार बॉर्डर दगी इंडो म्यांमार बॉर्डर दगी फारे हाइरि स्टेट फोर्स का लोइनाना सिक्योरिटी फोर्स की कंबाइन टीम ना हाइरिबा चीन कुकी नेशनल डिफेंस फोर्स की कदर से फाबनी हाइरिबा मियोय असे सुचानपुर दगी बेस तौबनी महा असे सुचानपुर गिनी सही कुंथ्रा फारे हाइरि अदुगा हाइरिबा कुकी की कदर से हौगलेबा नहारोन सिंबु लंबी दुदा पुसलपता नतना खुलाई थिंदोक थिंजिन तौबा अदुगुंबा केडर अमनी अदुगा चथोसिन तौबा मियोय सिंगदगी सेंजा थुमजा तौबा अदुगुंबा इलीगल इमिग्रेंट्स कुकी नार्को टेररिस्ट सिंगी ओइबा चीन कुकी नेशनल डिफेंस फोर्स की कदर ओइरिबा हाइबा मियोय असिगी मतांगदा पाउसे फजना तामिनरसी इचनाव मैम इंडो म्यांमार ngam परिंग द ऑपरेट तौरिबा CKNDF के कादर अमा फारे इंडियन सिक्योरिटी फोर्स अमदी मणिपुर पुलिस का खुसमनदुना इंडो म्यांमार ngam परिंग द ऑपरेट तौरिबा चिनकुकी नेशनल डिफेंस फोर्स CKNDF के कादर अमा चुरचानपुर डिस्ट्रिक्ट फारे हाइरि मणिपुर पुलिस न थादरपु सेरोल अमगी मतुंगिना सिक्योरिटी की अपुनबा टीम न फारबा CKNDF के कादर अदु चुरचानपुर डिस्ट्रिक्ट की मनुसनबा तोंगलाई बेंगदगी थोंको हाई तौथांग सही कुंथ्रागा मरी कौबा मियोय अमनि हाइरि नाकाना मरम दमु यामना कन्ना कंडेम तौरई कुकी ह्यूमन राइट काउंसिल अमदी कुकी स्टूडेंट एसोसिएशन की माइगेदगी पाउजाखु गोइते की मथक्ता थागलिबा एफआईआर सिबु यानिंगदबा फोंगदोगा यामना कन्ना कंडेम तौरई हाइबदी इलीगल इमिग्रेंट्स कुकी नार्को टेररिस्ट सिंगना अचुमरान मसा खंगदेबसे असिसु यामना चावा खुदम सांगदम अमनी हौजिक हौजिक अदुकी मतिक अचौबा वायलेंस की थबक सौदोइबा इरांग सौगलेइबा कुकी स्टूडेंट ऑर्गेनाइजेशन की दिल्ली की प्रेसिडेंट ओइरिबा पाउजाखु गुइते की मथक्ता पालिबा एफआईआर सेबु कुकी ह्यूमन काउंसिल अमदी कुकी स्टूडेंट एसोसिएशन की माइगेदगी यामना कन्ना यानिंगदबा फंगदोक्तुना कंडेम तौरई तारसिको पाउसे करिगुंबा कुकी सिंगसिना असेंबा अचुंबा पांबा तारगदी हौजिक हौजिक लेरिबा मोयखोयगी कुकी स्टूडेंट एसोसिएशन अमदी कुकी ह्यूमन राइट काउंसिल मोय मयामसिना अचुम अरानबा खाइना चटपा तारगदी कुकी की स्टूडेंट एसोसिएशन की प्रेसिडेंट ओइरिबा पाउजाखु गुइतेदुना तोइबा थबक्तो लालेना मोइसु अदुइदुगा सगुतकदबनेबा अदुबु मखोइदि ओइना तनि अरानबसु अचुमबसु मखोइदि अमत्ता खंगदबनिना अरानबा खुदिमक्सु मखोइदि सगुतलगा चटलेबा अदुदि पाउसे तारसिको 360 हाइरिबा पेज असिना फोंदोकपगी मतुंग इना KSO की प्रेसिडेंट पाउजाखु गुइते की मथक्ता तौकिबा एफआईआर बु कुकी ह्यूमन राइट्स काउंसिल अमदी कुकी स्टूडेंट्स एसोसिएशन चुराचानपुर ना अकन ममोंगदा कंडेम तौख्रे अमदी पाउजाखु गुइते बु फुल सपोर्ट तौइ हाइरि मखा सतरकपदा अदुगा नाकाना मरौदा मु पाउमी सिंगना DGP दा अइबा चेरोल पिसन खरे हाइरि पाउजाखु गुइते की मथक्ता लीगल की ओइबा एक्शन लौखटपिउ हाइना हौजिक हौजिक सिरोलिली फेस्टिवल पांगथोका दोरिबसिदा मैतै अमतना बफर जोन लालगा चंगकपा तारगदी मैतै हातकनी लेमना थारोय हाइबा अदुगुंबा यामना वायलेंस के वफम थमखिबा पाउजाखु गुइतेगी मथक्ता लीगल की ओइबा एक्शन लखटपि हाइना पाउमी सिंगना अइबा चेरोल पीरगा DGP दा तक्सन खरे हाइरिबा पाउइसु तामिनरसी मतिक चाबा एक्शन सु लखटपम थोई असिगुंबा यामना वायलेंस की ओइबा इरांग सौगतपा इलीगल इमिग्रेंट्स कुकी नार्को टेररिस्ट सिंगसिगी मथक्ता चप चाबा लीगल की एक्शन आयांगवा मतमदा पीभम थुये वफम से असिसु हाइजगे अदुगा एखोगी DGP की पुनिंगसु चिंगथनजगे अदुदि पाउसे तामिनरसी चनाव मैम नाकलमरमदा पाउजाखु गुइते की मथक्ता एक्शन लौबिनाबा पाउमी सिंगना DGP दा तक्सनख्रे हाइदे थासगी कुंदगी कुनमरी फावबा उखरुगी सिरुई विलेज दा पांगथोकदोरिबा सिरुई लिली फेस्टिवल 2025 असदा सरुग्याना बगी दमक मैतै सिंगना बफर जोन लांदुना सतपा यारोय चलबदी हात कने हाइना की हलखिबा वाफम लमदम असगी पाउमी सिंगना कने यानिंगदबा फोंगदोकलदुना महाकी मथक्ता लीगल गी ओइबा सबसाबा थबक खुदक्ता लोखनबा मणिपुर गी DGP दा अइबा सेरोल पीदुना तक्सनख्रे हाइदे
nakana moramda muk RPI athwale gi ima chamaga nipanna paujakhu guite gi mathakta FIR tawkhibaga loinana lakliba sirili festival pangthoka doribasida lambi chatho sin tawbada karigumba pamdaba thodok thokpa taragadi adugi tekcha khudima Kuki student organization Delhi ki president oireba paujakhu guite na pugadabani loina paujakhu guite na thamkhiba wafam yamna violence over wafam dubu ima chamaga nipanna condemn tawri hairiba pawisu taminarsi chinau mem natana RPI athawalegi ima chamaga nipana paujakhu guite gi wafam condemn tawkhibaga loinana siroi festival chatpada pamdabu thodok thorakpada paujakhu guitena tekchak pugadabani amadi mahaki mathakta FIR ama Imphal West ki SP da bishinkhiba laikhrabani asita natana imagi mairaga loinana tongan ba loop kayana DGP da aiba cherol pisanduna paujakhu guite Kuki student organization gi Delhi ki president oireba paujakhu guite gi mathakta legally action lakhatpiu haina DGP da aiba cherol piduna taksing khare hairi ajigi pawse so muktamina si chinau me Amarom the Sirili Festival Saruyana Maitena Kuki area Fauduna Satpa Yaro Hana Pauzaku we take over Kuki looking to sing Bamana Fondo Kiwapa Madukana Yan in the Bogalina Mahaki Mathakta Kudakta Akan by action local Pio Haiduna Imagi Maira Yauna Tongan lupsingna Narang DGP da Aiba Serol Piduna taksing khary Aduga Mayam Iho Hoga the Bani Lifeline or Lambi Sing Satpa Yadri Base Mayam Pullaga Iho Hoga the Bani Haina MP Ozabimol Akoizamna Fondo Khare Asi pauses of Muktaminer si chinau mem Lifeline oireba lambi sing da chatpangam dana leiriba si miyamna iho howgadabani haina MP Bimol Akoizamna Fondo khare state ki lifeline oireba lambi sing da chatpangam dana leiriba asida miyam sangduna iho howba ama sangi haina Lok Sabha gi MP Dr. Angomsa Bimol Akoizamna Fondo khare okrugi aduge chinau mem video sigi marak thalaga video masam tanga amukta yengminagi si chinau mem Mayam puno ko kuramjari ojingsi apoi leibase nambolgi koijing singmangdani haiba mafumsida koi ima amadi pabungna aibu phone yam tawrokpani aina lakpadagi thabuk se khara kanbadagi mafumsiga lakpa ngamdare ngarang su lakke tawroga ngamdare ngasi hujik lai ko imana phomse la koi nga phamma pora wai sanamagi matungda imana hujik awana tarabai sinau singini haina aina so khum khara mateng pang chajabasida imana saruk ya jaraga imana so mateng khajab Pangjagi na kauraga imana mateng pangbire imana lupa lising mga uji ako isinaw singine na mateng pangbire imama di pamu haningai ta thagaro pongduk chari mayam biate su hena mateng pangwa ngambu yu maram di uji mapho khudi makta aduki mati awaba amadi samam thapung khangdaba adu tanatana awabna thallaba tandasida imama di pamuna lanthong jona sangma ngamdraga su awana mayam sigi angam bakasi tango su saru ya jagena kauraga ngasi engoda ima amadi pamuna palisi mama mating panggiri mayam kuno ko ai asi wakum se mayam hamde share to jagena video masam tang lawza bani ima amadi pamuna video se lawra no ai engoda hai adubu mayam na susum smaina mating pangbira kodagi aina smaina ngamjabani ai ai gi channel de phangba paisa khajituna di ai ngamde aduna hujikti mayam na sumateng pangbira kodagi smaina makhata na mateng pangba ngamjabani adugi tamakta ima amadi pamungdagi permission lawjaraga aina video se hapjarapani ado thank you haijagi ima amadi pamung agachari aduge chinau mem pause mu makhata na yengminarasi maraga sida amukamuk aikhoigi ichi emana donation kapi rapagi tamakta mahaki mingse amtang lokhacharamge hariba donation se lopa chamnga kapi rapani Lakhipur khonaudagi chiromda ongjaba RK Tomishna haiba ichi duna Lupa chamga hojik mateng pangbire haningai ta thagar phongdok chari tungda tai suhena mateng pangba ngambo ibu haibo phom je thamjage adoi chinau mem pause muk makha ta na mo yengminarasi Chipong ama oiriba pandamdagi lokotcharaga thamjage phammunaba pamdabadagi CM pham thadokpani haiba N Biren gi opham thamjage hanagi chief minister Nongthomam Biren ngasi mahaki official Facebook page ta Manipur irangi matangda pawjakhu guichena phongdokkiba wafam amadi chief of army staff operanda Dewi Bedi nangangna riba wafam sing tongani haibaga loinana Manipur irang horakpagi asengba wafam khara thamkhibagi file video ama thadorokpaga loinana achumbabu phina kuptuna thamba yaroi ngasidi kanana chumi kanana lali haiba malemgi miyamna mayek seng na khangli haina pongdor khre post adugi matang da pirakpa comment amagi pakhumda N Birena magna CM pham thadokkiba adu phammunaba pamda bigini haina pakhum pi khre KS aduga muka pau ama muktaminarasi Kuki singna tawriba lalong mayam se asinga matangda pau ama muktaminarasi makhoina hujik amo kari tawsigi haibegi mato mawongda amuka anuba kari wafam no thamai base pau se taraga khangminarasi chinau mayam
Pauzakhu Guitegi Mathakta Manipur Police na FIR Lokatpa Yaning de Haina Kohorna Phongdorkre. Kuki students organized KSO Delegate President Pauzakhu Guitegi Mathakta Manipur Police na FIR ama Lokatpagaloina na Mahaku Panama Kuti Tibagi Thawongbu Kuki Organization for Human Rights Trust Kohorna Yamna Kana Yaning the Phongdorkle. Kohorna Thadrop Sero Lamada, Pauzakhu Guite na Susan Puda Phongdokiba Wapamado, Pangtokadoreba Ceremony Festival Asiki Kudong Saba Lauraga, Mete Organization Singna, Bapar Zone Lansilak na Bohonare, Hide Batongosi Yabangam Loy Haikibane, Kuki Civil Society Organization Singi Maikaidegi, Festival Asi Pangtokpada, Kuki Zone Yaning the Balay Tehaba, Wapam Mamang the Mayek Sena Kahan Balay Krehadi. Labak Tibadi Wapam Masi Phongdok Lubagi criminal Amaki Mathakta Lokot Kadaba Tabak Kadigi, Manipur Police na local Libano Hibasi. Wahang ama oide mahaki mathakta FIR lokhatuna phanab honaraga karigidama Kuki singbu terrorist ni haina phongna television ta wangang kiba Professor Premanandagi mathakta case lokhatribano haina hangre state machinery bu lana sejinaba amati institutional discrimination gi thawang ase tumina yengduna leibangam loi Manipur gi law and order mapung phana fail oide habse Supreme Court na kyara khana phongdok laikre amadi masimangna miyam gi punsi mangbaga loinana miyamna state constitution da thajaba Pani Haina Kanga Kre, Asegumba, selective persecution gi thong sa thabase, legal oidaba amadi moral fail oiba khaktanatana, Masimagna, Manipurda ethnic violence asi tholakibagi asobo maram amane, political amadi ethnic persecution gi state police force bu khulai oina sijinaroi dabani haina so phongdorokle, Matung tarakpada Kuki community gi mathakta state police na Asegumba misang mikhai naiba amadi Kuki singkhan khandana phabagi thong sa tharaglabade, Masibu araiba pambaina sabsana mayok nagane, state force na natural justice ki principal makhada thabak tawbiyo hainasu ohona phongdorokle aduga muka Chin Kuki national ki kadarama Indo-Myanmar border da ki phakibado adugi matang na mapumaiba paw tamina si chinau mem Indo-Myanmar ngamkhoi paring da operate tawriba CKNDF ki kadarama fary Indian Security Force amadi Manipur Police ka khusamnaduna Indo-Myanmar ngamkhoi paring da operate tawriba Chin Kuki National Defense Force CKNDF ki kadarama Churachandpur district ta fary hari Manipur Police na thadropo serol amagi matungina security ki apunba team na faraba CKNDF ki kadaradu Churachandpur district ki manungsanba tonglai beng dagi thongko hai tawthang sahi kontraga mari kawba miyoi amani hari police ki powers na makha Tana High CKNDF ki kadaradu haukiba idai numita Churachandpur Police Station ki manungsanba Tuibong area dagi phakat pangam khibane mangondagi SIM card amagaloinana mobile phone ama phakat pangam ki thajabe yaba awangba thaki source amagi matungina security force na pharaba CKNDF ki kadar thongko hau tawthangna inkhalakliba naharo singbo lop asida nongna recruit tawbada maroiba thodang lobata natana Indo-Myanmar ngamkhoi paring da lop asigi kadar amadi khuchukhulai kya thindok thinjin tawbada senabata natana micham myambu kihan Kangaduna Senkai Tungkai Tawada Yamna Sauna Senaba Miyoi Amani Haina So Paugi Likuna Sinama Katare Hand Aduga Yamna Pazawa Wapama Kuki Sing se Machin Thieba se Malem Pumana Kange Adugi Posama Sulai Asigi Pause Tamina si chinau mem Pongdorkre post adugi matang da pidak pa kamen amagi pakhumda en birena magna CM pam thadoki ba adu phamunaba pamda bigini haina pakhumpi kre KSO delegate president Pauzakhu Guite na irang ase meitai singna Anglo Kuki war memorial gate mai tharu badagi thorak pani haina maral sibagi phal video amadi Guite gi opam adu tongani haina chief of army staff operandra Dewi Bedina phongdok pagi phal video amaga loinana thagalakpa post amagi commenta mahaki opam adu thamlakhibani phal video adu da KSO delegate president Pauzakhu Guitena Manipur gi violence ase Kuki Anglo war gi memorials gate maitaina thugaibadagi horakhibani haina phongdokhibagi matangi video matek amane amaromda leba asigi chief of army staff operanda Dewi Bedina Guite gi wapam adu yadabaga loinana ngangliba punamak tongani haibaga loinana Manipur violence horakpagi maram seng phongdokpagi video matek amaga punna thadorokpani hanagi chief minister N Birena file video adu thadorokpaga loinana mahaki posta achumbabu kanana su namsinduna thamba ngamde Aikogi Tona Foraba Army Chief Opendra Dewi Bedina Manipur violation Horokpaga Achumba Wapam Pogdokre Nasidi Malemgi Miyana Manipur Irang Kanana Hawi Haiba Achumba Asengba Kangle Haibaga Loinana Aikoi Matungdadi Tonga da Thazagumse
aikoi khongpham chena lemina se haina appeal tawrokibani chief minister gi warol adugi matangda miyoi kayana magi commenting pinaraki commenting adugi maraktagi amagi pakhumda nongthomam berena hai phamunaba pamdabadagi mahak phamthadokibani kuki gi miyoi kharana pirakpa comment ki matangda hanagi chief minister n berena war on drug adumak chathagani poppy pambi yanthatpagi thabakchu makha chathakigani illegal Myanmaris kuki sing masak khangdoktuna maramda halanabagi thabak chathakigani haiba mahaki phirep khangan ki haide mathakta ba pau amuk taminarasi pau sep tabagi loraga ngasi gidi video se matang se ga loisanjarage video se ga soiran yaw khiba kya lerega sungakpi waina pari mom channel na yengbiri ba mayam punam kem pham dei kok nonjeri kanglei pak na yai phere ibudo pakhang mana yai phere adudi pau matek amtaga hapcharamge adudi taminarasi chinau mem Nakalamoromda Pauzaku Guitegi Mathakta action laubinaba Paumi Singna DGP the taksing khary Tasiki Kundagi Kunmani Paubo Ukrugi Sirui Beles the Pangtoka Doriba Sirui Lily Festival 2025 Asta Sarugiana Bagidamak Maite Singna Buffer Zone Landuna Satpayaroi Salabadi Hat Kanyana Kihalakiba Wapam Lamdam Asiki Paumi Singna Kanayanin the Pongdokladuna Mahaki Mathakta Legal Goba Sabsaba Tabak Kudakta Lokanaba Manipurgi DGP the Aiba Serol Piduna taksing khary Paumi Singna Punna Kuyak Piduna Pisin Kibasero da social media ki khutang da mahana phongdor khiba wafam adu kanglu puruk ki mathakta yengthina hanaba criminal oiba thawong oibana mahaki mathakta tongan bu logi makhada action laubinaba taksing ke audio video ki khutang da thador khiba wafam adu ki matang da khudak da thijin bagi thabak sa thagada bane mahaki mathakta batiya neya sanhaita BNS ki makhada FIR lokhat kada bane paumi singna festival mafam da chatpada aso ngam thohandana ba thorang lokhat piyo amade hingsa ki thodok sing tung da thoktana ba asigumba kanglup masel marakta yengthina bathohan gada bawa phangsing ngang basakpa thingna bathorang lokhapiyo haina chutaksin ke serol peseloraga thorakpada paumi amana pauza khubuite gi wafam aduda sirui festival gi paulo wasatna ba sem sadana leireba paumi singda aki tujungba pokhale festival asida saruk yaba chatpa mipung khudema asoya ngam thoktana ba security ki sabsaba thabak lokhale miyam chingna ba leitana saruk yaba chatpiyo haina chief secretary na phongdokpa laikre du wafam asigi mayokta ke so dilegi president ne haijaba pauza khubuitena Maitayda tamna ki halakhiba se Manipur ingtapa puraknaba laingakna lokhalakliba thaba asigi mayoktane maramasina hariba myoyachigi mathakta FIR lokhatuna mahaku phajin punsin biyo haiba wafam thamkhe amaromda Sirui Lily Festival saruk yanapa maitayna